Ngasi nungdarin phangkhidre kanglaipa meragi paukse dagi maroiba pau khara khangasiraga miyamda khudo tamjige Chief Minister Biren ga Prime Minister Narendra Modi ga akhanana unaduna Manipur gi matangda wari sanabadi phangkhidre Manipur miyamna Prime Minister Narendra Modi gi Manipur gi Chief Minister Biren ga unaduna Manipur da thokliba kanglu aniki lan asi loichinaba wari sungsoi soidina sanagani haina khalamba adu ningba kaiba oirei BJP na pama state singi Chief Minister singi mifam New Delhi da phangthokre mifam da Chief Minister Biren ga Prime Minister Narendra Modi ga unarabasu Manipur ge lana si loishinaba akhanaba wari sanabadi phangkhidre hairi Bharat ke Prime Minister Narendra Modi amasung BJP ke National President loinana Union Minister JP Nandana preside tawguna ngarang New Delhi da laiba BJP ke National Headquarter da phangthokkiba CM conference aduda BJP na pama state singi Deputy Chief Minister singsu saruyakhe Niti Ayog ki mifam loiraba matung numidawara mifam aduda handa pangthokkiba Lok Sabha amasung state kayagi Legislative Assembly election singda party ki performance amasung matung tarapada pangthokadaba election singda hena ningthina performance piba ngamnaba tunga ba wafam sing putoktuna yamna kupna khanaki mifam aduda lengang faikhalliba welfare scheme singi kanaba miyamda mapung phana phanganabagi matangdasu mifam aduda khanaki haire amaramda state asigi Chief Minister Biren gi oinade state asida irang hek tholakpadagi Prime Minister ge mifamda wari sanaba asi hadaki asina ahanbani adum oinamak Manipur da thokliba sahi helaklaba lana sigi matangdi Prime Minister na su kariguma wafam amata haudorakhide lonina Chief Minister Biren ga wari sanabagi khodongchaba adudi haujiki oinade Prime Minister Narendra Modi na pidina leiri haire amaramda Delhi da leiriba Chief Minister Biren na Manipur da thoklibi irang asigi matangda Prime Minister Narendra Modi ka akhanana unaduna wari sanarabra haina Congress ki lujingba Jairam Ramesh na hanglakli Micro Broking Site X thagalakpa post amada Jairam Ramesh na phongdorakhibagi matung inade ngarang New Delhi da pangthokkiba Niti Ayog ki mifam amasung madugi matung BJP ge National Headquarter da pangthokpa Chief Minister Conference Chief Minister Biren saruyakhe adubo Chief Minister na Prime Minister ga akhanana unaduna Manipur gi issue gi matangda wari sanarabra masigi mathakta Prime Minister na youth traitor chatringai amade chaduraba matungda unanaba hayakhibra haina hangkhe panba yai lenga asigi Prime Minister Augusta da lana so alaba youth traitor chanaba tharang tawduna leiribani ahal ama khongpangna kawbadagi lekhidrei miwi amana khongpangna kawbadagi soktuna lekanakhibe nupi ama lekanaba ngamdana lekhidrei lekhidrabi nupi adugi mamin khagembam ongbi mema sai humdraga taru mapuraba broken kawi Lampheng Police Station ngi manung china leiba iroi semba mamang lekaidagi nei mahapung khopangna kawriba miwi adugi mamingna KS Google Chandra Jaini Phughamdoi apopi mati bala kawi lekai adumakta dagini haire pawasin hai khagemam ongbi mema tha asigi taraga mathoigi nungthil pung 3:30 taba matamda KS Google Chandra na lekai gi community hall da phubadagi soktuna tunga ba hospital da lekai naramlaba matung Jinims da lekai nakhibani adubu tha asigi kungataru ki numidawaram pung 5 taba matamda masagi mayumda lekhidabani mahak sokpadagi Jinims da lekai naramkhiba adu Doctor na anaba asi phanba ngambagi oithokpa leiraro habadagi imung manungi miyoisingna yumda numi adumakta da puthakibani hairi thaudo aduda chenariba KS Google Chandra thaudo aduga mari lenina police na phabaga loinana courta putholaba matung police judicial custody remand lauthakre hairi Manipur da tholibi iranga chi laksinaba honabada CRPF singna asobo thaudang lauduna lakli Union Home Secretary mamang sahi lising aniga sumna kunga humdagi me ahumdagi Manipur da tholiba kangu anigi sathiraba lan manung asida irang laksinaba honaba amadi lanjinarapa singbo ingna tapna lehanaba honaba da Central Reserve Police Force CRPF na asobo thaudang lauri hana Union Home Secretary Ajay Kumar balana phongdokre wafama singa si pangthokkiba CRPF lingkakibagi marfuga taruk suba common thoronga mari lenyana wangang bada Union Home Secretary Ajay Kumar balana phongdokkibani mahang hai tha taraga mari suraklaba Manipur da thokliba kanglu anigi lana sida Manipur ge law and order miyam ki punsi amade lan thungak sembada CRPF personnel singna asobo thaudang laure masida natana lan asina maram ordinary relief camp da sangjapom lauduna leriba singbo ingna chikna lehanaba honabada lofom thokpa thaudang adu silaure maduna CRPF na Manipur ge thokliba lan asida lauriba thaudang asi chawthokningai ne hingsa gi thaudok sing laksinaba honabada natana irang asina maram ordinary lanjinarak liba miyambo ngak senduna ingna tapna lehanaba honabada lofom thokpa thaudang adu lawgane haikhi mahang hai laiba asida singnaba kaya lepna tholakpa maramna
experience amadi discipline leiba personnel sing lawagi thabak chathabada tangai fadana sada taradi CRPF personnel singi oina reserve thamgani haina su phongdoki Manipur da thokliba lan asida ngak senabagi damakta tonga Indian amadi Central Armed Force ki personnel lising kuntraga taru Manipur da thamdana ngak sembagi thabak chathari haiki India ki state mapan ki governor sing naungna sinaba order thokrai Assam ki governor Laksa Prasad Acharyana Manipur ki additional governor oina saspuragani India ki president Draupadi Murmu na thokiba order amagi matung India ki state mapan ki governor singadauri sahi amaga tha ahum rom hena kanglu ani ki irang thokliba Manipur ki governor Anusha Uike ki mahota Assam ki governor Laksa Prasad Acharyana Manipur ki additional governor oina saspuragani haiki Bharat ki president Draupadi Murmu na thokiba order adugi matung ina Punjab ki governor oina Gulab Chand Kataria Rajasthan ki governor oina Haribab Kishan Rao Bagde Telangana ki governor oina Jishnu Dev Barma Sikkim ki governor oina Om Prakash Mathur Jharkhand ki governor oina Santosh Kumar Gangwar Chhattisgarh ki governor oina Ramen Deka Meghalaya ki governor oina CS Vijaya Shankar amadi Maharashtra ki governor oina CP Radhakrishnan ne Pawasinhai India ki state mapan ki governor naungna sindok sinjin tawrakpa asida Manipur ki governor su silakliba asi Manipur da thokliba kangluki irang asiga mari lenina Bharat lengang lokhalakpa khongthang ki saru ama oigani hana thajanari loina matam khara Assam ki governor Lakshman Prasad Acharyana Manipur ki additional governor oina saspuraba matungda anaba governor ama khalakani hairi All Naga Business Association miral bumiyamda lana uhanaba honarakhibabu miral na nungaitaba phongdorakli Maite irol iek loina siro apumbalof miral kangloi pakna ngasi phawbada lamdam asida lon amadi mayak sakwa hanaba changsilakpa khongjangi manungchanna lamdam asida miyam kannaba theleba banner holding advertise signboard ki makokta chawna maite mayakna pinaba miyamda haijaduna lakli haina Health Affairs miral ki secretary Gai Singh Pamaina press ta thadorakpa chiro amana hairi chiro asin hai adubo laibak thibade ngrang July 23 ki numita miral ki thamui singna koina chatuna yengsimba chatlubada Kumalampak dukan khara da maite mek yoromdabadagi yawbinaba haijaki numit asida makhoi gi thaudang lawba ngamba miyoi amate leitre wari sananaba phone number piramo habadugi matung inna phone da wari sanaraba matungda miral mayai loisangda laknaba yanakibani yanakiba asigi matung inna wari sanaraga loisenaba hotnaringaida ngasi All Naga Business Association ANBA na pauseda miral bu miyamda lan uhanaba hotnarakibabu miralna tasinga nungaitaba phongdorakli miral gi siro asina hai ngasi lamdam asida sijinariba mayek asi matam adugi chief minister yangmai so saijana lamdam asigi amata ngairaba mayek asi lepirambadigi ngasi di master gi thakta phawba mairoi singna tamnakhrei ngasi di mapalgi campaign yaungna lamdam sida laingangna pangthokpa tharom singda banner khodimakta maite mayek ina chauna makokta haptuna lakli masi makhata na miral gi khongjang asi lamdam sida laiminariba wakhal tadriba furup singna sijina driba phawba lepa leitina sangsinkhigani hairi miragi khongjang asi changsilakpa matamda All Naga Business Association yaungna mipum khudimakna saugatpiyo mai asi chatnanaba hotnabada lesing aniga supna mangada desamgi thaumi yaungna lamdam sida laiminariba chingtamgi apumba miyoi kayana saru yaduna thaumi songarom kasum changda phado oiduna leikraba matungda lesing aniga supna tarutagi school khudimakta tamba hokibani aikhoi mase chingthabagi mahut saugatminasi haba wafam thamlakli